Manipur kainaba khalliba miyoi-singi mayokta Jat-Bijat amadi political gi Khetnaba Thamdana Amata Oina Thengna-Minnashi haina Chief Minister Khetnaba Biren phongdokhre Anglo Manipur war lising amachanipan marifudara mathoida leikhidraba athauba ipai-ipu singi chama kuntra humdoirak suba ningsing numit thoram ngasi Manipur lengak na sinduna state ki thakta pangthokli Ayukta Chief Minister N Biren na luchingduna Minister amadi MLA yauna lengak ki makok thongba official singna Moirangkhom da leiba hicham yaicham patta chatuna birtike Indrajit ki khubam da lei katpaga loinana Manipur Rifles ki contingent amana gun salute piduna athauba asigi mafam da ikai khumnaba utki tungda mafam adudagi amuk palace compound da chatuna Thangal temple complex da leiriba athauba asigi khubam da su lei katpaga loinana gun salute piduna ikai khumnaba utki Chief Minister N Biren na numida siga mari leinana paumi singda wa ngangladuna Manipur bu thugaige khalliba mitop sing masak khangduna aikoina Amata Oina Thengna-Minnashi athauba singi numit na lakpada matamadugi British lengaki mayokta thauna fana lanthengna ki ba amadi makoina ningzaramba wakhalon adu nauhauna na ningsinghali makoigi wakhalon adu da tung induna ngasigi Manipur na thengnariba singnaba sing mayok naduna state asigi apunbagi saktam ngaknaba punna thabak tawminasi haiki Ayam mamang da taugi badagi hantaki sina mohena ekoi luna wakal khantha ba matam 13 August sina lakpaga loina athaubi sing da ekoina leisu katpaga loina na moi ningsing thoram pangthopaga loina na ekoina puwari singu ningsengaga ngasigi amadi tungi lakadaba mirol da amadi hujik thengnari ba ekoigi lantheng masidai da koi karama mawongda kari tawraga mikha pondaba aduga apundu Manipuri saktam sibu phajana thammaga ekoi Amata Oina maihoron-dagi leiminaraba isilinaw sing leiminahanba aduba atopa mitop Manipur bu thugaige na honareba kangbu-dagi kamaina ngakthokadage si ekoi punna Amata Oina political gi khenaba aduga isagi mod ki khenaba du thadoga hundoknarga leibak gi ba issue da ekoi punna satminarga Thengna-Minnashi haibasi ai mayamda appeal tawjaningi